आकाशवाणी इम्फाल हौजिक नुमितुंगगी पुंग 12 तारकपगा लोइनना मणिपुरी दा पाउ ताबा फंगबिरगनी। आकाशवाणी इम्फाल R.K Gorani na pau pajari ahanbada maru iba pau थासे कुंतरेता वोट थादनगदौरिबा राज्य विधान सभा की आहानबा तांककी मिखलगी नोटिफिकेशन ngarang thokhibaga loinena mirep chepishin bayare राज्य हक्सेल विभाग की डायरेक्टर डॉक्टर केरा जोन हाइरी ममांग था जनवरी थखाइदगी मणिपुर दा कोविड के थर्ड वेव लाकपा हौखिबगी अहानबा नुमित 30 दा पॉजिटिव ओइबगी सांग चादा 0.05 की सांगदा लेनमबद हौजिकती चादा 38 यौरे लोकसभा अमसु राज्यसभा अनिमंग नंगासी मखोगी मिफम राष्ट्रपतिना सभा अनिगी मिफमदा ngarang pikiba basangi motion of thanks kanaduna hogani amasung ngaksen mitra rajnath singh na hairi nupi singbo Indian Air Force ta fighter pilot on hapsin bagi sanging oina chathariba thawanga si matam supagi oiba mongda onthoknaba maki mantralay na warep laure Leibag as the Omicron variant lakpadagi COVID-19 anoba case hangilagli asi yenglaga aikhoi pumna mona section si vaccine kapa yarba mioi sing athuba matamda vaccine asigi dose na kapthok piu amasung atopa mioi sing basu vaccine kapta mateng pangbiu laichat aising athona ba face mask upiu phutaruki social distancing thambiu mai mit amdi khosa sengna hamdok piu COVID-19 amari lena e pau sing damak national helpline number sing 0112397 8046 amasung 1075 ta aduga Manipur helpline number 0385 2411 amasung 18003453 818 phone tawbiyo haujik mapungoiba pau Manipur Vidhan Sabha ki ahan batangka ki mikhal notification ngarang thokre masigaloina na haujik mirepse pishin bayare Tangkak asta Imphal East, Imphal West, Bisnupur, Churachandpur amasung Kangpokpi jilagi Pune Vidhan Sabha Kendra Kuntra Nipanda thasi kuntreda vote thadanagani mirepse pishin mi aroi benimi thasi ki nipani scrutiny pathangi nimita pangtholoba matung mirepse lakthobi aroi benimi na thasi ki tarama thoini Mikhali matam nasi lapga loina rashtriya dal singna makhoi makhogi mire ogade pasiki ming leptana laukthong narakli BJP na kendra humphu mukta thagat kataba dol gi mire laukthokre Congress ne Vidhan Sabha kendra yangkhai da dol gi mire ogade pasiki ming laukthokre NPP na seat kontra humdoida JDU ne seat kontra da makhogi mire ogade pasiki ming laukthokre Naga People's Front NPM ne mire ogade ba miyoitara gi ming laukthokre Sibsena Manipur Union ne mire taro ki ming yawba dol asi ahan balis hanana laukthokrabani Hauju Pau the Rashtriya Dal Singh Laukthur be Mirep Singh Ashida Nupi Mirep Masingi Sang the namely BJP na dol ki Nupi Mirep ahum Congress amusu NPP na Nupi Mirep ani aduga JDU na Nupi Mirep amagi ming laukthokre Marak Ashida Election Commission of India ne Vidhan Sabha mikhal pangthok kadoriba Goa Manipur Punjab Uttarakhand amusu Uttar Pradesh ki dam special observer taramanga haukre Mikhal Santi oina pangthok yana bagidam election commission amakhoi pawtak pikhiba loinana Raja Singh ashita chathariba Mikhal thabak tharom Singh special observer singna kupna yengsingani Raja Council Vibhagi Director Dr. Kera John Hairi mamang tha January thakhaidagi Manipurda COVID ke third wave lakpa haukre wave asi yorokhibi ahanba numit 30 da positive oibgi sangchada 0.0 manga gi sangda leirembu haujikti chada 33 yaure Director Esang Pangtoki Pagmi from Amada Dr. Rajon Hai, January Taramanga Pau with a digit home the land with Hauzik digit Maria Shilakle. Positive over me see because songs Hengalakle, Dr. Rajon Hai, Narang Pau with the whole genome sequencing sample listing Honga Saman in Putrok Taki Bigmanunda, sample listing Honga Sumna Contramatic result Lakle, Mashida Omicron case, Samga Kuntare Tenere. Ngarang COVID-19 anoba case sahum kontre thengna bagaloina na positive we mi mari sikhi aduga COVID ki anaba sahum ni putaruk naba fakhi haujik raija sida COVID ki active case lising ahum ga chama phuma thoi leidi naba farap gi sangna sada ma pudra manga dasmik manga soinani raija sta COVID vaccine kap ki thabak khumang yang na sangsilli ngarang phaude vaccine dose lak kun manga lesing kun chamga marpu manga kapkre masigi manung da han ba dosta lak tara mari lesing tara manga rom amasung ani suba dosta lak tara lesing
yankai humdoi rom yauri hauji phawda precaution dose lising kunthandoi samaga humdra manga amasung sahi tara manga dagi tara nipan phaw manung leba angang lising yankai nipan chatret humdra manga ahanba dose amasung angang sama nipun anisuba dose ki covid vaccine ka khre Nagaland ihan hanboy nangarang COVID-19 ki Omicron variant thengnare Raiji Hakselam su yape yumbal mantri PP form na hai Raiji adu hausi Omicron ki sabsaba case yankai mari leire Twitter da thagat pa warol da mantri na hai Haksel bibhang Raiji adu ki orekli ba phiba madu kupna yengsilli amadi sarkar ki maikedi ki lokhat pa yaba thabak lokhatli miyamna COVID ki sana kanglon sing mapung pha nangang na chatna ba amadi vaccine kapthona ba su mantri na apil tawri Tabiriba pawasi Akashbani Imphal dagini Lok Sabha amasung Rajya Sabha ani muna ngasi makhogi mifam Rashtrapati na Sabha anigi apun mifam dangarang pikiba basangi motion of thanks kana bahugani Lok Sabha da Sabha gi sadasya Haris Dwivedi na motion adu puthokani aduga atopa sadasya Kamlesh Paswal na second tawgani Rajya Sabha da na Sabha gi sadasya Gitya Sakya na motion adu puthokani aduga Swait Malik na second tawgani Rajya Sabha ngasi Sabha gi mifam gi humni janma nimita masigi thabak thorom sing ningthina chathari Sabha gi mifam he haurokpada chairman M Venkaiah Naidu na mari leinaba mantri sing da Sabha gi table da cherol sing adu puthokna ba khanghan ki Ngaksel mitra Rajnath Singh hairi nupi singbu Indian Air Force ta fighter pilot oina hapsin gi sangi oina chathari ba thawong asi matam supik oiba mong da onthokna ba mahaki mantralay na ware plawre Twitter da thagat pa warol da Sri Rajnath na hai masi Bharat ki nupi da sakti piba nari sakti tawang am utpani amasung Pradhan Mantri Narendra Modi gi nupi da sakti piba hai ba phirep ki makhadani Akashbani Paumin hai Indian Air Force na nupi sing yauna naharol singbu masida yahona bagidama tongan ba thorang kya paikhatli fighter pilot oina nupi tara taru commission tawkhre Supreme Court haukiba sahida nupi Kinide singbu so National Defense Academy gi entrance examination thawa yahalo haina kendra da khanghan khibani Desingani tara nipanda flying officer Avani Suturvedina fighter aircrafts amma matomta paiduna Indian Air Force ihan hanbanupi fighter pilot oikhivani Kendra nambasi karmasari singi biometric attendant lobi thabak chathabik athing mathamlakpa adu tha asigi taramanga phawa sangdokhre staff ki sada yangkai amasung under secretary thaki makhada official sing yumdi thabak suba yahan khiba adu su February taramanga phawa sangdokhre Disability person sing of the Miron Karmasari Singjo office character Vayagani. Laibag as the house of the COVID vaccine dose Koti Sam Humputaret Lakon Matui Matakta Cow Cray, Haksel Mantralain High, Narang Kakta vaccine dose like Yankai, the Singum Pum the Henna Cow Key. Precaution dose na house of the Koti Malakumapni Matakta Cow Cray. Uttar Pradesh Bidhan Sabha gi ahum sup tangka ki mekhak de vote tha asi kun thada nagadori basi gidam hauju phawda punna mirep sanipan hu putaruk na makhoi gi mirep se pisin rakre tangka asi ko ina mirep se pisin binga aroi bani mita punna mirep sahum humpuni thone makhoi gi mirep se sing pisin ki ngase scrutiny tawgani aduga tha asi gi mari phawda mirep se lokthok pa yagani mari subam su manga suba tangka Rajya Bidhan Sabha mekhal gi mirep se pisin gi thabak haujik sathari mari suba tangka ta tha asi kolhum doida vote thada nagani Masigi damak haujik phawda punna mirep sani me phudra humdoina makhoi gi mirep se sing pisin narakre mirep se lakthop aroi bani hayengni manga suba tangka ki mirep se pisin basu ngarang dagi ngi yare ngarang ahobo ni bite mirep amatra makhoi gi mirep se pisin nakhide Marag ashida BJP na Uttar Pradesh Bidhan Sabha mekhal gi oina makhoi gi mirep tara tret ki atopa list amasu thokre masigi manung da Lucknow gi Bidhan Sabha sit sing yauri BJP ki makok thongba lusingba amasung Kendriya Mantri Amit Shah na ngasi Vadian Jila da adu Ngaksel Mitra Rajnath Singh na Pilibhit Jila da dolgi mirep sing dama bot khongani Samajwadi Party ki makok Akhilesh Yadav amsu Rashtra Lok Dal ki President Zainta Chaudhary na Bhagapat Shamli amasung Ghaziabad Jila sing da vote khongani Loisilakpada COVID-19 dingak thoknaba vaccine kapthokpa face mask upa phutaruk lamnana leiba khut samdi maimit tarutanana thamba haiba asama thong singa singang na setpinaba amuk kahananing singjari aroibada maroiba pau amuk thasi kuntarita bot thadana gadoriba Rajya Bidhan Sabha gi ahanba tangka ki mekhal notification ngarang thokibaga loinana mirep se pishin bayare Rajya Haksel Vibhag ki Director Dr. K. Rajon hairi mamang tha January thakai digi Manipur da COVID ki third wave lakwa hokibagi ahanba numit tarani da positive oibagi sang sada 0.0 manga gi sang da lain mudu hojikti sada 33 yaure
Lok Sabha amsu Rajya Sabha ani mang ngasi mokhogi mifam Rashtrapatina Sabha anigi apun mifam dangarang pikiba basan gi motion of thanks kanodana hogani amasung ngaksel matre Rajnath Singh na hairi nupi singbo Indian Air Force ta fighter pilot on hapsin bagi sangi on chathariba thawong asi matam supik eba mongdo onthoknaba mahaki mantralay na warep lawre pauloi jare.